Pauxide Impumar with Paukara that Dozere. Manipur Mafum Punamakagi Armed Forces Special Power Act 1958 Loktopio M. Tombe. Manipur Mafum Punamakagi Armed Forces Special Power Act 1958 Loktopio. Manipur Pumbasi Hill Estate Amboina Loktopituna Chapmana Lowland Tambio. Highway that takes some of the crime case at Haribasi Yanglava. Yanglaga Atumamadam Highway Protection Force Tambina Sivsana Manipurna Center the Taxin Cride. Babu for the life of 40 years ago, office the Pambisan Gunava Amada Sivsana Manipuri President M. Tombina Infantaki Zeripam Pautuna Sam Chaliva Lambiasi Sangpa Amadi Singilambi na Ayampo Oipana drivers in the Satoxas in Taubada Kudong Chadavaka Meunare. Tongzay Maril Asida Salaga the Infal Jerry Lambi as a kilometer Kulhiana Tansan Gane. Maramasina to Madamda Haribo Lambi Nasan Awekitagda Onkatan Nanaba Sivsana Manipurna. Road Transport and Highways Unit Minister Nitis Katkarida Memorandum Amasu Atomatam the Pesilagani Hage. Contaminary for Singi Tunkoina Lamin Haugadaba policy Ambasambio, Masimasi Webwarip Nakanaroi, long term policy Ambatamina Bazangare. Like Rumbasang Batamakui ever out of the Zangbiaroi, Haduna Tampin Tampakum Tova, housing labor Jing Kudingmak, Maruko Tolakamakui Nanapokona, Mi Punamak Seminaba Yapa Dugumba. Plan Taubagumba Taudoxing as in a long term policy and state government as in a top of the same UIK. Tung the saves and a money for the now the York Laba Muyana Taram Opagaloina. Badi Gilligan hooked on the Ikakum the board key. Atopa Pau, Amata. Miyu Anita Gilopa, Kror Mapanrongi, W. White tablet, Tangnopal, Police Nafare. War on Drugski, Sarugamoina, Police Nasatarapa, drive the Dragabadi, Maika Bajazak Pagatpa, Lepalitana Zatari. Kung tagasi kisaruko mo na tengok police na tongan na lakwa miyoy anita kisarok na lupa kror mapalrong kiway kadaba. W white tablet kezi ni fuga mga fagalahari. Police lagi fang papaw ang magimatungin na impal more lampida. Tengok police na Saimilon wongbong sa hikun gamathoy chura ba more what number 9 dalay pa miyoy asilagi W white tablet kezi kun ganitoy gram ni fanga. Kona na bolero amada lakpada check to what of havane. Man Tavrak Liba Bolero Aduki number na MN06LB6715 ne. Para ba W white tablet Aduki. Belu da lupa kror marigalak yang kay katarong Wayani Hari. Amomda amuk tengnopon police na Bolero da lakpa miyoy ang magari kamba ka sekto bada gari mang da yoromba. W white tablet kezi kun ganitoy ga gram tatit ka kona na fagat pangamke. Police na para ba miyoy adudi sorted line kong say sa hikun tragan fan. New Mori Monhoi Part 3 the Labani Hari. Manataruk Liba Bolero Aduki number na AS09F5589. Mangodagi Fakal EBW white tablet asigi beluna lupa kror. Marigal lak yang kay pangarong Oyani Hari. Para ba miyo any asigi matagta tengnopul police na case ama. Lawat bagal loy na makataba uhang pahong sa tabaho kre. Nambol kendragi ising na tumjala ba mafam singda koy na sa tunayang sinkre. Lamdamas na thok liba ising isaw asigi saruk amoy na nambol kendragi manung chanda layba. Yung ising na tumtuna yung dalayba yadabha dagi manaknakba relief camp sing da sangjapam lawdo na layriba tongan-tongan ba. Mafam sing kimiyo sing da kendra asigi MLA suwariba education Law and Legislative Affairs Minister Taunawzam Pasanta Kumanagaran koy na satun na yang sinbaga loy dana. No magitangay fadana chang bachana thak na dapapulam sing ambadi angba salki matingyan thokre. Yang sinama di tiang mangkong zat ada BJP Nambol Mandal ki President Salam Prazamani, National Secretary Ahong Sangbam Jiten, Nambol Municipal Council ki Caretakers Chairperson Singakam Basanta, Iso Gram Panchayat ki Pradhan Uwaripam Deven, Sanjan Bam Bukram Bam Gram Panchayat ki Pradhan Naurem Saradamati, adai BJP ki Thami Sung Susarugaki. Minister Taunawzam Basanta Kumar na ising na thumdan na layriba mafam sing da cheng away asathaw thum kendalamati, no magitangay fadraba chana thak na papalam kaya yan ki. Nambol awang da ising na tumjin ki padaki awabata raba imung marfo. Nambol naurem makada imung kontra naurem awangi imung chom yang kai. Kauri legay ki imung marfo. Laiton jam ki imung chamakon. Laiton jam makagi imung nifo. Iso ki imung nifo gataro. Pwajeng makagi imung chamakon da koy na chatuni yan thoki. Amorom da nakal nambol makagi kumbu kontol da nambol turin ki mamang tang batorban kai ki padaki. District Administration ki miyang makada District Police ki portion seng BJP Nambol Mandal ki kaya kerta sing laygay ki miyo sing na torban akay ba tingpag isa tari ba tawaga dusu yang sin ki. Ama di torban tiang bamay fak na loy silang bada saruk yari pa kundi magpuminister na tagat pa pang doki.
Minister Thonghausom Basanta Kumar Makhatana Fongdo Kibeda Miamna Awaba Tare and Waitava Puning Hantaba Vigano. Hauju Isau Toklaki Asida Miamgi Awaba Kangdana Minister Nongtoma Beret Gizatanga District Administration Gimagaki. Miam the Kodaki Dankman Polam Singasi and Topani, Miam the Lega Asida Tazaba Tambiba, Aduna Lenga Asinaso, Miam Yai Fanaba Tabakia Packet Bangam Libani, Madugi Tazaba Mangaloi Ike. Abdullah Messi Asida Jenaba Kudimak Jarak Pigatabani, AITI. Hauki Batang Taraga Taruki Tilpung Bari, Adwai the Gijum the Gimanava, Hongaluina from the Toki Bajarbo, Sangam Tabidaki Indian Army. Tabak Doriba MD Abdullah Avokpa MD Abdul Baripo, Asib Haksang Wena Arong Nongmaikong Yaryagi. Toriel Dagi Funkiba All India Tanzim in Chaf, AITI Manipur State Council Haksan Lawi and Organization Asig Assistant Secretarina. Kodek Viduna Tadurupa Cherolamana Fondoragli. Cherola Makatan High Taudu Asidas Chennai, Haribatawan, District Chanaleva, Lilong Nungaida, Laibi, Sana, Mapoiba, MD, Mojibur Gimem the Seribanupa, MD, Abdullah Fajin the Tamboraga Mamanaba, home Adupanamayumda. Hankina Baharak Padagi, Makoyum Alan Kiva, Aduga MD Abdulhan Lehoraba Matong. Tazi Kunitoida Asiba Haksang when a Funkiva, AITI na Akan Mapong the condemned away. Amarum the Tautokasiki Matang, the police report Tarobo Fava, police Namatamato the Karim Batabak, Amafova Lokakita Babo. Yam Labak Tibani, Hari, Messiasic Matanga Manifu, like an Chenaba, Kudimak Pagaton Maral Gimatungin Akpa. Sarah Pibinaba AITI in Hari. Loina the JS in Sangsila Kongzon Kudimaktasu, Sawakani Hari. Makatarakwa Atopa Pauda. Accident the Nifan Sire Kunmanga Sokle. Labak Tiba Tautok Amadangasi Ayu Angan Bada Kanatakagi, Havali, Darwa District, Malpo Bagari, Amaka passenger Pova bus Amaga. Tangaina Bada Yamra Mu Nifan Sire, Masung Kunmakana Sokle Hari. Tautokasingasi Ayu Pung Taragani 2 minute Nifumagaram Tabata, Pune, Bengaluru National Highway, Tai Helgimanak Taleba, Havali the Tokibane. Police Pau Matung in a Labak Tiba Tautokasi, Siang Puba, Trakamana passenger Puba. Private bus aduda mamai tengsin abadagi thoki bani hairi. Taudo kasina maram oraga bus aduda tongla pom yoy makana kudak tamma fam aduda siba kaloinana. Bio yanina hospital lai kita bani authority singi matungina habwalagi kims hospital lai kana duna lai riba. Makoy kun mga adugi manung da sathi na chok pa yaw pa maram na asiba mi gi masing yangalak pa yari haiki. Lai kita pa mi sing adugi masak maming hauju phobagi wana dikhang pa kamdre. Police ki pau matungina lai kita pa mi sing adu arambo ayam mana Maharashtra gi Kolhapur ki Bengaluru to Satpo Kani Hare. Panpajabadi Gari Anibaki driver sing de Kudak the Tautok to form the Lake Hitabane. Tautokasi Matang the Valley, no traffic, police that is in Hunjin Bagitabak Sataba Hokre. Honabana Nagasing the Fabagi Mota Mang Javan Hele. Edison I am Amsung Nagaland Gihanakis Minister Dr. A.C. Jamir Anigimana Mugnavana. Nagasing the Tongsabagim Hot Mang Javan Helali, Aina Au Naga, Tribe Ki Apex Body and Bawariba. Au Sandin the Fongdokre. Our Sendeni President Subawadi Loksara Masung General Secretary M. Fokiem Anina signed to Duna Tatorapa, Hokipan Amazing Meta. Cherola Mada Matagawa from Basi Pontorkibane. Cherola Sinamaka Taratun Marilena Bakudimak Media da Amana Amabuhunduna China Dring Mount Wedana. Had the Tinjotuna Cantavana Asing Bagito, Oigani Nadrabadi, Satariba Pistokasi, Malemgi, Miam Nakarisulatan Urapatanatana. Naga Marakta Kaibung Tananak Pagi Asoba, Maram Amwarakani Abawa from Tamlakle. Mamang Takda Amana Amabo, Tazana Dava Madi, Yantina Batonka, Amasatatuna Lapanangasi. Naga Society, Ason Bafim Amatalapani. Blake Game Nakadong with my Popangamloy, Masina, Ahoinadum Naga. Cause Bampapangal Sun Tangani Anasupangtoragle. In the government Amasung Adesan, I am Aniki Marakta listening at Taraga Mangaki Agas Ahunda. Pembwak agreement signed down kiba matamaduda agreement asida jimpam oiduna atuba matamda warosh lalagan hena thazanaki atabangasi forward tabak do anthopa gamdana nakal ani ki marakta jasina ba purak gamdana leirakpa asina naka miyam burning ba ka halle Pembwak agreement asigi manung de yawri ba wafam sing miyam no mayek sing nakang bangam dabana sign down riba nakal ani ki marakta agreement asigi matang da fongdo po wafam sing mana daba asina muki hena naga miyam ki thazaba manghalle hena so organization asina makatarakle Cherolas na makataratun hai tha asigi kunda magoksung the pang thokiba meeting amada Dr. A.C. Jamir na framework agreement amasong NNPG ga sign tawna kiba agreed position arimakta naga sovereignty integration flag amasung constitution ki wafam yaude amarumda naga issue asiga mari lelan handakta India government and Delhi da Dr. A.C. Jamir kauba laikre A.C. Jamir the Prime Minister Narendra Modi amasung Union Home Minister Amit Shah ga unadan wari chana baga loinana magi oiba wafam sing phongdok palai khrabane
Amarom the center na SG Jamir da marui na kantuna naga isu gi wari chana da basu NSN am na kanna janing dava pongdok baga loina naga miyam gi bhiuda manati hanu su pongdok ki bane NSN am na SG Jamir jan maru leiba amadi amaga ki marakta kaksa bi sadana mo samang yam na maru oiba misakam bawaina miyam da wana da bhona ba misak ni haujuksu miyam da reject tawkhra ba mahake role adu amuga na launa da bhona ri hanu su maral si ki bane naga isu da naga miyam ga marwena mari leina stakeholders sing khari khumba amata tana ramdana isu asida 16 point agreement gi wafam pusilaki ba ma ki thawong naga miyam na kari su ngasi su contem tawri anasu anesen am na hana gi minister Dr. S Jamir bo sai khibane gari na tholambada amasire amachogle angarang no bidang Imphal West ki manung chanba posang bum kholel lamkhaida bolero ni chingnaba gari asoba amana tholambada gi gari masa TVS Antro 125 thongdun lakpa mapan gi club ta sanaba footballer amalai khidaba galoina amana aruba fium dalai kana gre gari achobuna thomlambada gi lai khidaba me ade Imphal West ki manung chanba awang wabagai degi pukrambam samchan chaikun gamari abu bagi ming lai khidaba pi prozen kawi adu ko soklabam bi aduna teleminau chaikun gani thoi apu bagi ming ti Lakchandra kawi bagauje hojik Rajmadi City gi ICU da aruba fium dalai kana ri hari Samson Bawfal gi Madan Maharaj FC da sanaba football player ni hari aduga mahak sodi thorok tuna matam khara ki mamang tagi yum dalai bani hari Samson gi mayam ba pijon Elias Tombara phongdorok wada leihitraba Samson masong hauzik sok tuna lai kanari be inau ngarang pungni fanrom ta bada koring kai da pharmacy da khitak leina na ba gari masa tong tuna chatki bani hari jona makata na pungni pan minute taruk chatpa matam da mahak Samson ka phone da wari chana bada Samson na madi inau koring kai dagi jumlom da halakle haiba khang bangam ki haradna masiki matong Pungnipan makaram chatba matam da posang bang khulel lamkhai da bolero ni singnaba gari asoba amna ma khoyani gi gari masara thumjelam la kan thauki badagi lambi gi nakam da leiba nala amda Samson na sira gai nauna yamna thina soktuna ta duna leiram bani haike Samson amadi inau thomlam liba gari adu bolero oibi yai habi khutam khara phangle aina magna makata raduna hojik fa was chen khriba gari amadi mi adu fa bangam dri haike Nagalam da ngarang wabagai gi miyam na ngasi Samson amasung inaubo gari na thomlam laga hanna yeklap dana chen khibada janing da phang thok tuna MCSC gi matang da GSC amasem khibaga loidana koringai amari sekmai fauna ba lambi thingba gi khongjang jang sin khre atheng bara phangba pawda GSC amadi leikai miyam da lambi thinglamba adunga sinubidang waram atheng bada lak thokhibaga loidana mi phama ma famla ba matong naminini gi banung da thawdo asi gi langla langjin puthok trabadi banna jingba khongjang changsin na ba khana khre aire Taudo wajiki langla langjin puthok tribo fawbo Samson gi asiba masa lawgiroi anu semang manung da phongdorakli Dr. Mark Hauke Dili dagi fare Frop singi marakta singche poiba yaba waiwata kaya social media amati miyam da yawba yaba medium sinai aibagi maralda State Police na FR lakutuna kawpata laktaduna leibadagi phanaraba thiduna lakiba Dr. Mark Hauke ngasi Dili Police amati Manipur Police ki team amada Dili dagi fare aire Ningsing bajai mahaki mathakta lakut kiwa FR asi handoko hadun haukiba namit khara asida Susanpur Police Station da miyam thomjin kibane Faraba Dr. Mark Hauke hayeng Imphal da purak lagani ana pau asina haire Nagalambarom da Carver tawbasina government ki bayukta lai PPCM Iramdam Kanglaifak Manipur asigi gaidel sing marwaina nomagi changdaba yadraba chanaraba poseng jonba phamliba dukan sing government ki kaglon ngaktre dukan phamliba singna joning ba mamal da jonba Wetsu dana julamba kaya price list date na case memo sinadabana government da kafam thopa tax kadawa kaya Protection and Preservation Committee Manipur PPCM na yengset khongset ngasi khwerman kaitin ki dukan singda yengsen khongset chatkre yengsen khongset asida iramdam Kanglaifak Manipur da laiminari ba khudingmakpo Carver tawri pasina sanani bomong da sanai iramdam asida laiminari pasina khangjin bada kana gani haningi matam asigi pali balingang da corruption muthal pagi wakhalon drug muthal pagi wakhalon PPCM na thagale mafalam da yamna kahina laputra basu Kanglaifak Manipur ka jumthang dari basing tana poche gi mamal kesi amadul patara kun khenare iram da masina dukan amaga mamal mana tana juan bathengnai asing ba kya sing asina kanana control tawgani kanada wakat kani wakat pamlai trapa iram dam oirabra hangle masina maram oidana nomagi su nom tuna ibung pujari bamyam dadi kok da khut hapla badi asigamba kya sing asiba government ki policy program gi marung channa nomagi sang da bha yadraba aikoi miyam gi puksa kori pa pochai sing asigi mamal sing amuktang jengsin ni yang bituna dukan phamliba Carver aso tawriba maruiba pochai sing gi agent oiriba singda akan instruction pipi ituna Manipur asi kanana bagi khongthang lokat piyo
Makatana PPCM na kaitel sing yengsen koksa sa thagigani masidan dukan pham diba sing na mateng pangpiyo loina hauji lekhak na su mateng pangpiyo aina PPCM ki convener publicity committee lai kuram jantana thadorpa chero lamada haire Chief Minister Birena BJP ki National General Secretary VL Santos unaduna hiram kaya ki matang da wa khanagre GPS ki gudong jaba yauraba highway petrol mafung phana mathau tawba haure Chief Minister ngan makai Delhi de leiruba Chief Minister N Biren ngasi nongthil imphal da thorakle Chief Minister Delhi de leiringe ngarang no bidang BJP ki National General Secretary Organization oriba VL Santos ka magi office ta unaduna hiram kaya ki matang da wa tana kre haire Bongamaram chumna unaduna wari sana kiba du state asiki wana BJP Manipur Pradesh ki mapangkal hiana kang khanana pa made lagator be local body mikal ki matang da su yamna kunna khana ki haire panbajabadi garang ayuk Chief Minister N Biren Union Minister of Law Kiran Rijiju ga maki office ta unaduna Manipur da loga mari leina pathabak thorom sing mafung phana paikana da bagi matang da wari sana ke wari sana badu da Chief Minister ki make de ki lengan fi woge amasu kodol tamkhiba ga loina da Manipur yauna awang no focus state sing da Haujik thiengnari ve isu sing amadi naura paikat kada bathabak thorom sing badang dawa khanake CM gi paikat ge state asida logamari leina bathabak thorom sing hena komang choksin ba gamna ba awat apa kya leiri ba sing adu sogai na khangan ba loina da mansin bidada ba ki wa from su Union Law Minister Kiran Rijiju ki mafam da tham ki haire amarom da Manipur Police na local lakwa khongthang am oina hauke ba me taraga humdoi dagi singi district sing da hanpoi da GPS ki khudong saba yauraba Highway Petrol Senapati amsung Kangpobe District ki oina DGP P Dongel na hangdokraba matong da hojik mafung phana mathau tawba haure haina Manipur ki Chief Minister N Biren na ki Facebook account da foundoragle GPS ki khudong chaba yauraba Highway Petrol asina lambi paring asina chaliba miyam da neta fa am ohin bagam lagani han su foundoragle panbajabadi hojik GPS jauraba petrol gari mari mathau tawba ga loina kilometer tara da ki tara gani thoi foba khudak ta joksin bangam da miyam ge Tangai pada kaya yang sen bagi tabak susah tari bani GPS ki kudong caba yauraba highway petrol hang to kiba tabit atu da jaruk ya kiba DGP dongel lamari forgi lifeline wariba lambi asda thiang da diba kudong chada ba si yang laga masih bongak sen da yati habigi wakal honda paket ki bani lambi asda chathuk sin tawriba gari amati miwi singda gari gumba tangai fada ba amala ko matamda officer mada hekta pau firaga kudong chada ba singa do hek jare ba makai thuna ko khan bangam lagani masida natana kana amata khanga hauda ba kudong tiba thawdo Gari jada bagi pantuna leiba lambi ki khudong chada bana maram oiduna gari jatok sajin jada ba fawbo petrol team asina yamla thuna mateng pang phangam lagani ana so CM ki Facebook account da thadorok waro lasina phangdorakle Nagaland ki lambi singda paisa khaiba amatal hendan da police ki pungkun mari pathau tawba control room ama hangkre Nagaland ki manung da leiba lambi sing marwena Nagaland fawduna chaliba national highway to Imphal Dimapur lambi ki sarukta ain ki wangmada paisa khaiba ki matam sangna da ki satarak pathabak Pumlep lepan na papandam da Nagaland Police Headquarters na ay rong til nai na thabak taw na ba 24/7 control from abahang to kre Nagaland lega na hokiba metara ga mapanda notice amba thokiba ki matungina hang to kiba control room asida police person matik chana thamba ka loina control room masi senior police officer amada lusingli Nagaland manung da leiba interested check gate tara ga humdoi asin hataba thai police check gate sing abadi permanent oina hangba semi permanent oiba temporary oina amadi mobile oina hang tu da lakiba check post punamak Nagaland lega na thokiba order ambagi matungina thingjan kre ai control room masi hangkiba ga loina lambi da aina jada pamong da tax kongkalamba natraga illegal oina check gate sing da tax kongkalamba thengna rabadi hana da gi sana duna lakpa general helpline number 112 asi gi matakta atai number sing 8798881978 natraga na 8798881979 amati email pcregalcollection@gmail.com da pau forok yagani aire marakasida Dimapur gi Burma ke marak tagi paisa khairam bamiyo ani fare ngasi Nagaland police na passenger amadi mal fowa gari sing tagi tax lauram ba anasan ke ki kedar ani Dimapur manak laiba Burma ke ma tagi fakat pangam kre Dimapur gi CID crime branch unit na akang na pau mafang badagi ngasi nong telpung ani ta atwaida CID gi person sing sangsin duna Miyo yani tu fakat kibani faraba miyo ani adudi ane sen GVRN kegi Kader Singh Lisi Odet Yefto amade Lisi Ovet Jemo Kawi makoyani degi 0.32 gi magazine yauwa countryman pistol ama faisa oina lupa lising kun gamathoi charuyang kai mobile ani text lawbada sinaba cashbook ani loinana bolero gari ama fakat pangam ki makoyani fakalaba polam sing asiga loinana is PS Dimapur do khosina kre haire
Siroi Festival की फैशन शो सरुक जाना दबा सगेन पे एडलने केस्टेलेनो इम्फाल थोंगलारे मणिपुर लेगा की टूरिज्म डिपार्टमेंट सिंधुना आयंग मे कुन मंगा तगे हुदुना नमित मरी नि सुबना उखरुल दा पांग थोकदरिबा Siroi Festival 2022 की सरुक कमोइना आयंग नुबिदांग पुंग तरुक ताबा मतम दा पांग थोकदरिबा फैशन शो दा सरुक जाना दबा सगेन पे एडलने केस्टेलेनो ngasi नोंथिल इम्फाल एयरपोर्ट दा थोंगलारे Siroi Festival की सरुक कमोइना TNL Ground da pangthokadoriba fashion show asida saruk yana da bakidamata ngasi imphal da thunglabi sagen bi ase Miss Universe India 2020 amade Miss Universe 2020 gi third runner up gaming thol fang khrabe sagen bi atlane case tolona ni ayang pangthokadoriba fashion show gi saruk asi asoba kumai amba oidana misam chona saruk yagani haina panare ayang pangthokadoriba fashion show gi saruk asi asoba kumai amba oidana miyam chona saruk yagani haina panare Kaufru lekha dagi horaga kilometer mari rong ki lambi phibam thina fatabadagi sathok sasinda khudong thiningai oire Manipur ki lifeline oiriva national highway number 2 Imphal Dimapur lambi paringi sarukda Kaufru lekha jarom daidagi saparmaina police station mamang fawa kilometer mari rong ki lambi asi saruk kilometer mari rong ki lambi ki saruk amma ka hena fatabadagi miyamna gari sathok sasin tawbada khudong thiba kayam natuna leire Akhoi ki pamina hariba lambi ki saruk asi athena ne yangsulwa matamda Kilometer mari rom oigada balambi ki saruk asida pukri sana asobo fort hall kya laibadagi passenger amadi malpuba gari sing chatpa yadabadagi yamna to accident thoktuna lairamba kaya thengna rakhe antak nong taba tuna maram oidada lambi ki fibam asi amuk hena soksin ke air balambi ki saruk asida anaba miyo sing hostan da pukalapa tarabade lambi da siba yabagi othokpa yamna chauna lai haire lambi da cement tosin ba laingoi pasin mana sing ba tawdana ba mahot minister na akan ba warning tawgre Nong khajitang chubaga yamna ising thongkan ba mafam amu oiriba singjamai dagi kakwa phawagi lambi asi kari dagi oiriba no haibado Bhat Minister Jumnam Kemcha na yangsin baga loinana ngarang dagi satharki badran sengbagi thabak sing chatuna yangsin gre Komjada tuda waikum laikai da concrete vekyana nala thingdu lairamba thengna ki asingama drain da posai tha da bagi thabak amuk hana tawbidan wasu Minister Kemcha na miyam dapil tawke Hiramase ke mari leina Minister Kemcha na hai lambi gi dak etta tariba singna iram dala sing da amut pa marwaina mapung oiba phatahudi sing Untuk bigano iram dala miyam ki dustbin nate national highway oiriba singjang bai dagi kakwa fawa siang bagi thabak karang dagi IMC ki mayor jauna funna hawbani jum chapa sing lambi da cement tolaga mahi aduna nala da satkarga yamna kansin kituna mapai laisil lamba amadi backpack leramba thengna ki masina marmoraga nong khajitang surakbaga ising chen bangam dabani na lambi ising thomba asisu asoba marama mane maramaduna ngasi dagi hawdun lambi mafan da laiba laingoi sing loksin biro national highway da jum chapa ki cement thitpale biro Masina tanu vai lairoi aina su magna phangdoke Hindi tamdaba yade aiduna impose tawrakloi education minister Mega Manipur school linkat ki bagi taraga tare chuba kumon tharom ka loinana school asida class 10 amadi class 12 pass tawkraba mairoi singbo taramno opagi tharom amangasi yaral pat laiba school asi campus ta pangthokre tharom ki athoi mitunglen oina saruk yakiba education minister thaunam chau basanta kumar na hai school asida Chinese Japanese tamgani haibasi yamna thagaringai ni Loan anoba ama tamba basi yamna kana boy loan khangba khaknatana maduna brand su kana boy housing hindi loan tamba ki matang da yena ribasi housing phawagi wana class 10 for hindi sungsoi choitana taman kadabani abagi directive center da ki lakpa laitre lainga ki employees sing ki thagi khusumal matam chana pitholagani abagi thaja pirakle Manipur lainga ki makha dalai batongan tongan wo department sing employees sing ki thagi khusumal matam chana pithok tabaga mari lainana All Manipur Trade Union Council M2 Kamari All Manipur Government Employee Organization MGO ki JAC ki members singna Finance Department ki awang patha ki official singa khana naina kre an M2 Kamari MGO ki JAC ki Publicity Secretary Banavanta ngangopna thatorapa cherola man haire cherola tuna makhatan hai M2 Kamari MGO ki JAC ki President KS John Vice President A Rahman Khan General Secretary TS Momosa amadi Finance Secretary N Ingosana Finance Department ki official sing loina employees sing ki thagi kusumal matam chana pidok da mari leina khana naina ke ngasi khana naina bagi mifam aduda Finance Department ki official sing ki mai ke tegi lenga ki employees sing ki funduna lai riba kusumal sing tha asigi sachet kuntari tegi thadok pa hawragani abegi tha jawa pirakhiba ka loina sahi asigi jun thagi sachet ahum dagi hawdana tha kudingi anba sayulo kusumal sing chang naina thadok lagani abegi tha jawa ju pirakhe Thaugi mamal hantarabasu private transport service tawpusing na bara yana lauribasi lengak laitabaga manare aito Transport Department na anova gari atong malleptrabadi lanai transport tawpusing thengjalagani Petrol amasung diesel ki mamal hantarabasu private transport service tawpusing na bara yana lauribabo
Lengak leita lauriba asi lengak leita bagamanare and All India Trade Union Congress Aitok Manipur State Committee ki secretary Esar Chandran That Rupa Cherola mana phangdorakle Cherola Sinhai India ki Prime Minister Narendra Modi lengak ki asuiba thausen makata tha asigi kuni thoi dage petrol diesel amasung domestic LPG chauna commercial LPG cylinder mamal toin hengkat han badage thorakhiba nakoi naba faldagi food inflation khawak wangkhalak pagi matakta hingbada sang batangai fadraba polom kya ki mabal atia fakna wanglaki Opposition amasung left party sina corporate mafu sing sagot va Narendra Modi ki economic policy janing taba phongdokwa akan badavi kya pukanar padagi aukiba me kuni thoida Union Finance Nirmala Sitharaman na petrol amasung diesel leader da Low excess duty mathang sina lufa nifan amasung taruk hantan grabasu lanai transport service tawriba bus magic winger amasung auto rickshaw singda passenger singdagi atongmal hena lawriba si MSC AITU sina akan bamong da janing taba phongdorakle ina masigi matang da state transport department athuba khongthang da transport service tawriba singi anova atongmal rate lep na da khona da bathi lanai transport tawba sing thingjan bagi khongjang sang selagani Arwibeda content sing asigi marwai pau khara asi pau tamjariba Manipur local news YouTube channel asidagi yengberi punama pathagajari channel asana tumta kanara pati subscribe tobi tribusana subscribe tobi ramboloidana like and share tobi so kawi kanuk namakpo amagana thagajari